Interpolꯒꯤ police Jionguna assassin pa mokokka nongmai namli. Nangna haningnabadi ngasaina hatpa yaba natra. Aina nangbu hatpa ngamloi khanbra haina hanglami. Madugi pakhum moina Jiongi pukchepta nongmai namladuna pa'i na hairami. Nangna aibu hatpa ngamma ngamdabadi khangde adugu ainadi nangbu yam laina hatpa ngamgani. Police officer amasung assassin makhoi animak amana amada nongmai namladuna lerami. Adugu amana amada nongmai kapnaramde maramdi mabani makki nungsijaba nupi asi amakaktani. Nongmai makolsina kanagi thawaibu pukriba. Ngasi pujarliba film asidi Korean romantic thriller movie Daisy. Aho usinda si ngasi mahaki exhibition amagidamang Daisy gi painting yeknanabagidamang Daisy yamna hoba mafam amada cycle tongduna lakpo ugani. Khwaidagi fazaba view leiba mafam adu lanabagidamang ichel macha ama lanba tarami. Aduga hairaba ichel asi lanabagidamang chumnadagi ujaw amakak phaiduna lei. Mahaki painting asi yeknabagidamang ichel adugi matakta tingliba u adugi matak lanna chatlami. Adubu laibak thibadi halakpagi lambida u adudagi nantaduna ising ichel da tasale. Ichel adu yamna kanna chenba ichendinate adubapu mahaku ichel adu taru wana maramoraga loina chole. Pakat mamangalina ichel adu da tari report chasing du lakuna mohonarami adumakpu mahaki turina chingba yawa achawa be adudi ichel aduna chentaduna chen kumthakre. Aho bagi shina simak wari isigi khwaidagi maru oiba tangak ama oirakadoribani. Heroine oribi hi yang masamak artist amani painter amani. Untill numidang waigi matamduna Amsterdamgi Cross Square da artist mayam phamduna arakpa myoishingi portrait yekodada mahaksu yaurami. Aduga atay matamduna mahaki apekpa dukan adуда mahakna yeksaba painting sing yon. Aduga mahaki mapubo nakapa photo sing yon dagi thabak taurami. Mahakna Daisy yekpa hek chatluba numit adudagi hauraga mathangi numita mahaki dukan mamangda Untill pung mari ka minit tara mga muchatpa matang aswaida nungtigi hek Daisy fazabat cherong amo miyaw magamla hek thamlami. Lay adu kanana pirak pono haiba yamna khanglami adubu. Lay gi gamla pirak lamni ba misak adudi mahak nong mata unabu hangamde. Maramdi lay pirak liba misak asina mahaki masak khanganinglamde. Matangi sinda pagi masama assassin haiba ni mengoni paisa lauraga mi hatpa misakni. Adu film asigi hero su oigedori basi udalli. Mahaki thabak ama hek lakpada order oina black tulip ama mahaki mayumda thilakani. Hai tulip asi hek phangbaga mahaki locker ama tongana lejei madugi marakam chatkani aduga locker duda mahangna mangonda hatlu haireba misak adugi photo yarongani. Contract killer ama oriba pa yina mangonda pirakpa assignment sing yamna laina fajana pangthokpa ngami. Adumaku mahangna August ki tang 15 David asida hi yangna painting tawba lakpada isingda tasanba adu thengnaruba mekup adudagi mangonda nuksibagi wakal ama fauraki. Aduna maram oiraga makutta nongmai marugi matu churaba nupa asin hi yangna yamna pamjariba Daisy asi maki mayamna thaba horami. Aduga mahanga thaba Daisy asi nungtigi hi yangda gamla amam piba horaklami. Asomdana hi yangna mangonda nungtigi Daisy lay pirakliba misak asi kanano haiduna yamna khangningba amagloina langtakna leijarami. Aduda sunatana magi thamoida mangonda Daisy pirakliba misak asibu nungsibasu phawrami. Nungtigi Daisy asum pirakpa adudagi heroine hi yangna Daisy gi meaning asi thirubada lotno leiba nungsibani haiba khanglami. Daisy ne tawbago magi nungsibasu hojik fawa loli kanano haiba khangdri. Aduga contract killer oriba pagi buna magi boss na yamna section na leinabasu hairami aduda sunatana nupi haibase contract killer amagi oinadi yamna jatiba posa amani hainasu hairami. Pagi gi oinadi magi nomagi oiba thabak thuidonga leite. Perigumba contract ama mi ama hatlu haibagi contract ama laktaba taragadi numit chupa free da kaisu tawna leiba misakni. Maramaduna mahangna yamna nungchijaribi hi yangna nungtigi Cross Square da pending tawba lakwa adugi opposite oina flat ama lorami. Hairo flat asidagi mingselgi marumdagi hi yang yamna laina fazana uba hanglami. Nungtigi hi yangbu lakpa ngaiba binocular ma sinaraga mahangna tawriba kudimak yamna thawai taana yengjaba mekup kuding mahakpu senajaba. Aduga mahaki dukanda pung mari helakpa matamda Daisy gi gamla ama thiluba sina mahaki nungtigi thabak oijanam yamna shu penjarami. Asembagidi hi yangna Daisy yekpa lakhiba mafam adu paigi mayumgi panglap laptanani. Mahangna udagi isingda taba adu pagina mayumdagi urami aduga mahangna kange haino chelakpa matamdadi ising adu pangluludabanina hi yangdi hawgatuna chatkirami. Maram aduna mahangna hi yangi tawthakhiba painting instrument yawba bag adu khunba chatlami. Kuluraga halakpadadi hi yangdi leiramdre. Aduna maram oiraga mahangna Thangnaba numita ugi thong ama sabirami aduga mahangna khunbirapwa bag adubusu phajana kanghalaga thong aduda yanduna thamlami. Numit adudagi hauraga mahangna nungtigi Daisy gi gamla amamam hi yangi dukan mapada piba thamba horaglami.
ꯀꯣꯟꯇ꯭ꯔꯦꯛ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯍꯥꯠꯄ ꯑꯁꯤꯅ ꯍꯤ ꯌꯦꯡꯕꯨ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯝꯖꯔꯤꯕ ꯄꯦꯟꯇꯤꯡꯒꯤ ꯃꯔꯝꯗ ꯑꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯤ ꯌꯦꯡꯅ ꯃꯍꯥꯛꯀꯤ ꯄꯣꯔꯇ꯭ꯔꯦꯠ ꯌꯦꯛꯄ ꯑꯗꯨ ꯋꯥꯅꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯀꯣꯐꯤ ꯊꯛꯄ ꯃꯇꯝꯗ ꯄꯥꯛ ꯌꯤꯁꯨ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯐꯝꯗꯨꯅ ꯀꯣꯐꯤ ꯊꯛꯂꯝꯃꯤ ꯋꯥꯈꯟꯗꯗꯤ ꯃꯍꯥꯛꯀ ꯊꯛꯃꯤꯟꯅꯕꯅꯤ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯇꯤ ꯀꯣꯟꯇ꯭ꯔꯦꯛ ꯀꯤꯂꯔꯅꯤ ꯃꯤꯍꯥꯠꯄꯅꯤ ꯑꯗꯨꯅ ꯍꯦꯔꯣꯏꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯁꯤꯜꯂꯨꯕꯁꯨ ꯍꯦꯔꯣꯏꯟ ꯑꯗꯨ ꯁꯦꯐ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯔꯝꯃꯤ ꯀ꯭ꯔꯣꯁ ꯁ꯭ꯀ꯭ꯋꯦꯔꯗꯒꯤ ꯄꯦꯟꯇꯤꯡ ꯂꯣꯏꯔꯗꯨꯅ ꯍꯤ ꯌꯦꯡꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗꯁꯨ ꯄꯥꯛ ꯌꯤꯅ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟꯗꯒꯤ ꯂꯥꯞꯅ ꯕꯥꯏ ꯇꯧꯖꯔꯝꯃꯤ ꯑꯁꯨꯝꯅ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯣꯏꯔꯝꯕꯁꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯕ ꯇ꯭ꯔꯥꯏꯡꯒꯜꯁꯤꯒꯤ ꯁꯥꯏꯗ ꯍꯤꯔꯣ ꯏꯟꯇꯔꯄꯣꯜꯒꯤ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯔꯤꯕ ꯖꯤꯌꯣꯡ ꯍꯨ ꯍꯤ ꯌꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟꯇꯤꯡ ꯌꯦꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯈꯨꯠꯇ ꯗꯥꯏꯁꯤꯒꯤ ꯒꯝꯂꯥ ꯑꯃꯁꯨ ꯄꯥꯏꯔꯛꯏ ꯒꯝꯂꯥ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯍꯤ ꯌꯦꯡꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯔꯗꯨꯅ ꯖꯤꯌꯣꯡ ꯍꯨꯒꯤ ꯁꯛꯐꯝ ꯌꯦꯛꯄ ꯍꯧꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯖꯤꯌꯣꯡ ꯍꯨꯗꯤ ꯍꯤ ꯌꯦꯡꯕꯨ ꯍꯥꯟꯅꯗꯒꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯗꯥꯏꯁꯤ ꯄꯤꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯁꯨꯞꯅꯒꯤ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯀ꯭ꯔꯣꯁ ꯁ꯭ꯀ꯭ꯋꯦꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯄꯦꯟꯇꯤꯡ ꯇꯧꯍꯜꯂꯕꯅꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯆꯤꯡꯅꯔꯔꯣꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯤꯖꯅꯤꯡꯕ ꯁꯤꯡ ꯑꯗꯨꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯡꯕ ꯌꯥꯔꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟꯇꯤꯡ ꯑꯗꯨ ꯇꯧꯕꯤꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯍꯤ ꯌꯦꯡꯅ ꯄꯦꯟꯇꯤꯡ ꯇꯧꯔꯤꯉꯩ ꯑꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯖꯤꯌꯣꯡ ꯍꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕꯗꯒꯤ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯍꯤ ꯌꯦꯡꯅ ꯃꯍꯥꯛ ꯂꯣꯏꯐꯥꯠꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯗ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯃꯍꯥꯛ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯀꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯦꯛꯄꯤꯌꯨ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯍꯦꯔꯣꯏꯟ ꯍꯤ ꯌꯦꯡꯅꯗꯤ ꯖꯤꯌꯣꯡ ꯍꯨ ꯑꯁꯤ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯔꯛꯂꯤꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯌꯨꯝ ꯍꯜꯂꯒ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯌꯦꯛꯄ ꯂꯣꯏꯍꯧꯗ꯭ꯔꯕ ꯖꯤꯌꯣꯡ ꯍꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯛꯄ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯤꯌꯣꯡ ꯍꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯤ ꯌꯦꯡꯅ ꯃꯍꯥꯛꯀꯤ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯀꯣꯐꯤ ꯍꯩꯖꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯀꯣꯛꯇ ꯌꯦꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯖꯤꯌꯣꯡ ꯍꯨ ꯑꯁꯤ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯂꯝꯃꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯁꯨ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯖꯤꯌꯣꯡ ꯍꯨꯁꯨ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯖꯩ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯂꯝꯃꯤ ꯖꯤꯌꯣꯡ ꯍꯨꯗꯤ ꯍꯤ ꯌꯣꯡꯗ ꯑꯣꯟꯁꯤꯜꯂꯒ ꯐꯝꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯗꯔꯀꯥꯔ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯍꯤ ꯌꯦꯡꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯁꯣꯝꯗ ꯂꯩꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯂꯩꯁꯤꯜꯍꯜꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯦꯟꯇꯤꯡꯒꯤ ꯀꯂꯔ ꯈꯔ ꯃꯥꯒꯤ ꯈꯖꯥꯏꯗ ꯇꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯄꯗꯒꯤ ꯖꯤꯌꯣꯡ ꯍꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯆꯤꯡꯐꯥ ꯄꯨꯔꯕ ꯁꯛꯐꯝ ꯑꯗꯨ ꯍꯤ ꯌꯦꯡꯅ ꯌꯥꯝꯅ ꯊꯨꯅ ꯌꯦꯛꯄ ꯂꯣꯏꯔꯛꯇꯨꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯖꯥꯏꯗ ꯇꯩꯔꯤꯕ ꯑꯗꯨ ꯍꯤ ꯌꯦꯡꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯍꯤ ꯌꯦꯡꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯑꯃꯗ ꯆꯤꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄꯥꯛ ꯌꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯀꯜꯂꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯁꯣꯟꯖꯔꯝꯃꯤ ꯃꯍꯥꯛꯄꯨ ꯃꯑꯣꯡ ꯃꯤꯔꯣꯛ ꯇꯝꯍꯟꯕ ꯉꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯖꯤꯌꯣꯡ ꯍꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯤ ꯌꯦꯡꯗꯤ ꯃꯍꯥꯛꯄꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯁꯨꯃꯥꯡ ꯂꯩꯖꯍꯧꯔꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯂꯝꯃꯤ ꯀ꯭ꯔꯣꯁ ꯁ꯭ꯀ꯭ꯋꯦꯔꯗ ꯄꯦꯟꯇꯤꯡ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡ ꯆꯣꯠꯇꯅꯕ ꯆꯦꯟꯅꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯛ ꯌꯤꯁꯨ ꯔꯦꯟꯀꯣꯠ ꯑꯃ ꯎꯞꯂꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯈꯔ ꯆꯤꯡꯅꯕꯗꯒꯤ ꯖꯤꯌꯣꯡ ꯍꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯇꯥꯟꯅꯕꯗ ꯒꯂꯤ ꯑꯃꯗ ꯆꯦꯟꯁꯤꯜꯂꯨꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯛ ꯌꯤꯅ ꯖꯤꯌꯣꯡ ꯍꯨꯕꯨ ꯀꯤꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯄꯔꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯦꯡꯂꯝꯃꯤ ꯏꯟꯇꯔꯄꯣꯜꯒꯤ ꯄꯨꯂꯤꯁꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯆꯤꯡꯅꯗꯅꯕꯒꯤꯗꯃꯛ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯈꯛ ꯂꯧꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯖꯤꯌꯣꯡ ꯍꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯄꯔꯁꯇ ꯄꯩꯁꯥ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯔꯣꯕꯔꯁꯤꯡꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯅꯕ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯈꯛ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯖꯤꯌꯣꯡ ꯍꯨ ꯍꯤ ꯌꯦꯡꯅ ꯄꯦꯟꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯔꯇ꯭ꯔꯦꯠ ꯅꯨꯡꯇꯤꯒꯤ ꯌꯦꯛꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯛꯂꯤ ꯍꯤ ꯌꯦꯡꯗꯤ ꯃꯍꯥꯛꯅ ꯉꯥꯏꯖꯔꯛꯂꯤꯕ ꯗ꯭ꯔꯤꯝ ꯃꯦꯟ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯪꯕꯗꯤ ꯉꯝꯂꯝꯗꯦ ꯌꯥꯝꯅ ꯆꯪꯈꯣꯟꯗꯤ ꯍꯤ ꯌꯦꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯖꯤꯌꯣꯡ ꯍꯨꯁꯨ ꯍꯤ ꯌꯦꯡꯕꯨ ꯅꯨꯡꯁꯤꯖꯔꯛꯂꯝꯃꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯌꯦꯛꯍꯟꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯂꯥꯛꯄꯗ ꯍꯤ ꯌꯦꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯤ ꯌꯦꯡꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯂꯩꯔꯤꯉꯩꯗ ꯐ꯭ꯂꯥꯋꯔꯁ ꯍꯥꯏꯅ ꯂꯥꯎꯔꯛꯄ ꯇꯥꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯂꯩ ꯂꯧꯁꯜꯂꯨꯕ ꯆꯦꯟꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯒꯤ ꯊꯣꯡ ꯃꯃꯥꯡ ꯑꯗꯨꯗ ꯖꯤꯌꯣꯡ ꯍꯨ ꯃꯉꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡ ꯃꯅꯥꯛꯇꯅ ꯗꯥꯏꯁꯤꯒꯤ ꯒꯝꯂꯥ ꯑꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯤꯌꯣꯡ ꯍꯨꯅ ꯒꯝꯂꯥ ꯑꯗꯨ ꯈꯨꯟꯒꯠꯂꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯆꯤꯡꯅꯕ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯖꯤꯌꯣꯡ ꯍꯨ ꯑꯁꯤ ꯃꯍꯥꯛꯅ ꯉꯥꯏꯖꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯅꯨꯡꯇꯤꯒꯤ ꯃꯉꯣꯟꯗ ꯗꯥꯏꯁꯤ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯄꯣꯔꯇ꯭ꯔꯦꯠ ꯌꯦꯛꯄꯤꯌꯨ ꯍꯥꯏꯈꯤꯕ ꯍꯤ ꯌꯦꯡꯅꯗꯤ ꯀꯣꯐꯤ ꯍꯩꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯨ ꯎꯔꯝꯃꯤ
Maduda hiyangna yamna ikaina nangi photo nate haiduna lakhirame. Mahaki mawong aduda Jiyongwoo loinamak gyan tarame, momon nokjarame, haraujarame. Mahaki dukan adu mathang asum yenglakpada iyan hanbada yekiba daisigi asawa portrait adu uraklame. Madu ubada Jiyongwoona mafam asibu kadaidano hanglame. Wang adugi pakhum moina hiyangna mamangda thokiba thawdoksing adu lirame. Exhibition gidamak daisigi portrait yekba chatpa isingda taba. Wathangi numita amung mahaki damak thong thoina sabiramba. Adudasu natana mahaki tahawba polamsing adu mafam aduda fajana ichagna thambiramba. Aduga numit adudagi hauna mahamonda daisi gamla ama nungtigi pirakpa. Aduna daisi pirakliban bisak adu thamoisengna mahangna nungsijai haina su hairame. Jiyongwoona wari pumba taraba matungda hairiba nupa adu mahak natti haiba khanglabasu mahangna nungsijaba nupi asigidamak nupa adu mahakni natraga natti haiba karisu haiduna mahakko chejet consent birame. Hiyangnadi nupa adu mahakni haina adumak khangkrabani. Mathangi numitasu Jiyongwoo Interpol gi police asi hiyangi manakta painting tahonama adumak langlame. Numit adudadi Jiyongwoona mahaki maramda kari khangmagi haina hanglame. Maduda hiyangnadi mahakna khangjaba icham chamba waising adu hairame. Mabani wari sanariba khudingmak adu Pak ina mataktagi adumak yengduna leiri. Nahangniga mananda mawongda Interpol gi police adu manakta atopa gang mayam ama lakpa nomai paidnu lakpadu urame. Jiyongwoona hiyangda mahakasi kanano haina haidoke tawo mikup aduda mahaki manakta lakliba gang mayam kulai paiba mayam aduna hiyangmo suhongadra haina pakhatpadagi Pak ina mahaki apartment dagi nomai kaptharaklame. Kudakta gang member masirame. Nomai makhol adu hek tabadagi mafam aduda leramliba gang mayam amasung Jiyongwoo masa-masagi nomai puthokduna kapnarame. Jiyongwoona hiyangbu soktanaba yamna kana hodaname adumakko haidorokpa maru amana mahaki ngaksamda palame. Hiyangda sokpada natana Jiyongwoosu nomai maruna paanduna soklame. Laibaktiba thodo adugi matungdagi hiyang wangangba ngamkidre marol thokidre. Aduga Jiyongwoosu South Korea da chatribadagi halaktre. Nomai maruna paanbadagi phagalaklabasu mahakna nungsijaba Jiyongwoo udaba laktabagi awaba adudi phahanba ngamlamde. Matam pumbada nungsuk nungjanaba awaba hisakfamta uba aduda Pak yi lotuna leiba ngamlaktre. Mahaki punchida Jiyongwoo hek lakiba numit adudagi daisigi gamlasing adu pirakpa lepkrabani. Adubu hospital leiba matamda daisigi gamlado nungtigi amuk pirakpa horakle. Anama phagalaba matungda hiyang hanangi matawgumna cross square da pending tawba adumak lai. Wangangba thokdrabasu mahak pending adumak makhathana adumak tawri. Nomaina panbadagi South Korea da Jiyongwoona leikibadagi hojik Pak yina mahakki portrait yakpiyu haidana hiyangi mamangda leplare. Marol thoktabadagi sketch gi maman thariba placard adu paiduna paisa hana piyu haiba hairame. Maduda Pak yina paisa putoktuna pirame. Hiyangna painting adu yengnaba kanna honajarabasu mahakki makoktadi Jiyongwoo ngakta ngaikiduna che aduda Jiyongwoo gi safam oina taraklame. Mataw adu ubada Pak yina hayeng laklagi hairamlada chatkri. Khangamdaba awaba amaga hiyang kapcharame. Painting tawba loireduna mayumda hangi honabada Pak yina gari khamduna ngaiduna lerame. Aisu yumda chakadabani yumda thilamage ase hairaga hiyangi paho matta ngaidana potesing adu gaida hapchalame. Aduga mahakpusu gaida kakatlu haina hairame. Asum tawna Pak yina hiyangmu mayumda thinbirame. Mahakna nungsijaba nupi adu mayum tana thinbire mahak care fazana lobidi haina khalladuna wakandadi nungaijarame. Mahakna fana kana honadunasu hiyangi mafamda karisu kanaba leramde. Nakanda nupa amana gari thawduna pubidi haiba fawba khangdabagumna tarangamada tawduna adumak leiri. Mathangi numitasu Pak yina chap manaba matamda laktuna mayumda thinnana maidamak gaida kakatse hairame. Ngasidi hiyangi sakfam adu khitang sarap taw mali adumakku mahak karisu haidana gaida adumak tongduna chalame. Nupa aduna karigidamak mahakku gaida haftana puriba mahakkidamak clear karigi lobiriba haiba mahak khangi. Adumakku mahakki thamoinadi Jiyongwoo khawangna ngaijari. Cross square da hiyang munungtigi layakpa thinba loiraga mayumda amung purakpa asina Pak yi nungtigi oiba thabak oirame. Asumna khara toina torokpa asida nongmadi hiyangna mangonda chejet amada iduna ngasidi aiga dinner tawsi yabra haina hanglame. Maruda Pak yina yamna harauna mahak yamna hawba mahom ama khangi hairaduna puraklame. Aduga dinner chaba chaliba nungdang adumaktada Pak yigi murder amagi assignment phangba numini. Restaurant aduda mabani ngak phaminaraba matung Pak yina ayapu ngaktang ngaibiramo hairaga mapan thokre. Kanja adu lauraduna Pak yina yamna kanna cheladuna mangonda pirakpa assignment adu yamna thuna pangthoklam. Mangonda tharakpa photo da yariba bisak adu nomaina kaptuna halamnaba matungda hotel da restaurant aduda amu handuna lagli. Mahangna halakpada restaurant adu mai mutuna candle thanduna lem. Mahangna hek halakpaga hiyangna mangonda yekpiyu haiduna piba pending adu yekladuna mangonda pirame. Aduda sunnatana aiba note kharasu pirame. Nahangna aihakpu kari haina khanbibage haiba aihak khani adu waibu warobigano aidi kanagumba ma hanadagi thamoisena nungsiduna leirure asumna note aduda iri
ꯅꯣꯠ ꯑꯗꯨ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯄꯥꯛꯌꯤꯅ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟ ꯅꯪꯅ ꯌꯦꯛꯄ ꯄꯦꯟꯇꯤꯡ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯩꯅ ꯃꯔꯨꯞ ꯑꯣꯏꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯊꯃꯣꯏꯗ ꯑꯆꯥꯛꯄ ꯃꯩ ꯑꯃ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯒꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯁꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯕꯥꯅꯤ ꯐ꯭ꯔꯦꯟ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯦ ꯇꯣꯏꯅ ꯎꯅꯕ ꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯥꯛꯌꯤ ꯑꯃꯁꯨꯡ ꯍꯤꯌꯪ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯛꯌꯤꯅ ꯃꯍꯥꯛꯀꯤ ꯄꯦꯟꯇꯤꯡꯁꯤꯡ ꯑꯗꯨ ꯃꯊꯪ ꯌꯦꯡꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯏꯕ ꯅꯣꯠ ꯑꯣꯏꯅ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯗꯥꯏꯁꯤ ꯌꯦꯛꯄ ꯏꯁꯤꯡꯗ ꯇꯥꯁꯟꯕ ꯊꯣꯡ ꯁꯥꯔꯝꯕ ꯃꯍꯥꯛꯀꯤ ꯑꯆꯣꯠꯄ ꯈꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯅꯨꯡꯇꯤꯒꯤ ꯗꯥꯏꯁꯤꯒꯤ ꯒꯝꯂꯥ ꯑꯃꯃꯝ ꯄꯤꯔꯛꯄ ꯄꯨꯝꯅꯃꯛ ꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯤꯌꯪꯒꯤ ꯋꯥꯈꯜꯗ ꯖꯤꯌꯣꯡ ꯍꯨꯅꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯔꯝꯂꯕꯁꯨ ꯑꯀꯣꯟꯕꯒꯤ ꯅꯨꯄꯥ ꯑꯗꯨ ꯖꯤꯌꯣꯡ ꯍꯨꯅꯤ ꯍꯥꯏꯅ ꯈꯟꯕ ꯋꯥꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯄꯥꯛꯌꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯃꯍꯥꯛꯅ ꯖꯤꯌꯣꯡ ꯍꯨꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯤꯌꯣꯡ ꯍꯨꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯖꯤꯌꯣꯡ ꯍꯨ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯃꯍꯥꯛ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯌꯪ ꯈꯖꯤꯛꯇꯪ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯄꯥꯛꯌꯤꯅꯁꯨ ꯃꯍꯥꯛꯀꯤ ꯑꯦꯛꯖꯤꯕꯤꯁꯟ ꯅꯪꯅꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯍꯦꯔꯣꯏꯟ ꯑꯗꯨꯒꯤ ꯌꯥꯝꯅ ꯂꯣꯟꯅꯤꯡ ꯑꯣꯏꯕ ꯃꯇꯧ ꯑꯗꯨ ꯐꯅꯅꯕꯒꯤꯗꯃꯛ ꯄꯥꯛꯌꯤꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯕꯤꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯁꯣ ꯑꯗꯨ ꯇꯦꯕꯜ ꯂꯦꯝꯞ ꯑꯃꯒꯤ ꯃꯈꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯍꯥꯡꯂꯝꯃꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯕꯦꯁꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯝꯍꯜꯂꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯇꯦꯔꯦꯁꯔꯣꯝꯗ ꯗꯥꯏꯁꯤ ꯌꯥꯝꯅ ꯄꯥꯛꯅ ꯊꯥꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯈꯠꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯗꯥꯏꯁꯤ ꯌꯥꯝꯅ ꯄꯥꯛꯅ ꯒꯝꯂꯥꯗ ꯊꯥꯔꯝꯕꯗꯨ ꯎꯕꯗ ꯍꯤꯌꯪꯅ ꯍꯥꯏꯔꯤꯕ ꯗꯥꯏꯁꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯛꯖꯤꯕꯤꯁꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯄꯥꯛꯌꯤꯅ ꯈꯨꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯇꯥꯅꯤꯡꯕ꯭ꯔꯥ ꯍꯪꯂꯗꯨꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯇꯥꯍꯜꯂꯝꯃꯤ ꯇꯦꯕꯜꯗ ꯄꯦꯟꯇꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯍꯜꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯃꯃꯤꯡ ꯂꯩꯕ ꯄꯦꯟꯇꯔꯁꯤꯡꯒꯤ ꯃꯃꯤꯡ ꯄꯜꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯤꯌꯣꯡ ꯍꯨ ꯑꯦꯝꯁꯇꯔꯗꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯜꯂꯛꯄꯗ ꯍꯦꯗꯀ꯭ꯋꯥꯇꯔ ꯐꯥꯎꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯍꯤꯌꯪ ꯍꯥꯟꯅ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯗꯨꯅꯗꯤ ꯍꯤꯌꯪꯅ ꯁꯣꯛꯄꯗꯨ ꯅꯪꯅ ꯁꯣꯛꯍꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯒꯤꯜꯇꯤ ꯐꯥꯎꯖꯒꯅꯨ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯖꯤꯌꯣꯡ ꯍꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯤꯌꯪꯒꯤ ꯗꯨꯀꯥꯟꯗ ꯄꯥꯛꯌꯤ ꯒꯤꯞ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯕꯥꯅꯤꯅ ꯀꯣꯐꯤ ꯊꯛꯅꯕ ꯁꯦꯝꯂꯤꯉꯩꯗ ꯊꯣꯡ ꯊꯤꯜꯂꯛꯏ ꯃꯗꯨ ꯍꯥꯡꯇꯣꯛꯂꯨꯕꯗ ꯖꯤꯌꯣꯡ ꯍꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯄꯥꯛꯌꯤꯁꯨ ꯃꯅꯨꯡꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯅꯗꯕ ꯃꯇꯧ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤ ꯃꯗꯨꯗ ꯍꯤꯌꯪꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯁꯠ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯝꯃꯤ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯕ ꯄꯥꯛꯌꯤꯒꯤ ꯊꯃꯣꯏ ꯃꯩ ꯆꯥꯛꯂꯤ ꯃꯕꯥꯅꯤ ꯀꯔꯤ ꯉꯥꯡꯅꯈꯤꯕꯅꯣ ꯇꯥꯅꯤꯡꯂꯤ ꯃꯄꯥꯟꯗ ꯖꯤꯌꯣꯡ ꯍꯨꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯄꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯈꯤꯕꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯣꯔꯤꯌꯥꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕ ꯍꯤꯌꯪꯅ ꯃꯍꯥꯛꯀꯤ ꯅꯣꯠ ꯌꯥꯎꯕ ꯆꯦ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛ ꯀꯔꯝ ꯇꯧꯅ ꯄꯥꯜꯂꯤꯕꯒꯦ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯍꯛꯁꯞ ꯃꯅꯥꯛ ꯑꯗꯨꯗ ꯅꯥꯜꯂꯗꯨꯅ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕꯗ ꯖꯤꯌꯣꯡ ꯍꯨꯅ ꯃꯍꯥꯛ ꯂꯥꯜꯂꯦ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯃꯤꯅꯝꯈꯤꯕꯅꯤ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯕꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯤꯌꯪꯅ ꯇꯥꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯤ ꯑꯗꯨ ꯑꯃꯠꯇ ꯅꯠ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯕ ꯉꯝꯗꯅ ꯊꯣꯡꯗ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯈꯥꯡꯍꯧꯔꯤ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯄꯥꯛꯌꯤꯅ ꯃꯈꯨꯠ ꯃꯁꯥ ꯄꯦꯔꯦꯛ ꯊꯦꯛꯇꯨꯅ ꯈꯥꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯤꯌꯣꯡ ꯍꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯍꯥꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯇꯧꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯅꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯈꯤꯕ ꯑꯗꯨꯒ ꯃꯃꯥꯡꯗ ꯍꯣꯇꯦꯜꯗ ꯃꯤ ꯁꯤꯔꯝꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯤꯂꯔ ꯑꯃꯅ ꯍꯥꯠꯄꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯦꯛ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯔꯣꯏ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤꯗꯃꯛ ꯃꯕꯥꯅꯤ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯂꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯦꯁꯥꯁꯤꯟ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯕ ꯖꯤꯌꯣꯡ ꯍꯨꯅ ꯃꯗꯨ ꯇꯥꯕꯗ ꯐꯔꯦ ꯃꯉꯣꯟꯗ ꯍꯥꯠꯍꯟꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯍꯥꯛ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯦꯁꯥꯁꯤꯟ ꯄꯥꯔꯛ ꯁꯤꯟꯗ ꯄꯨꯂꯤꯁ ꯃꯈꯩꯅ ꯁꯔꯧ ꯁꯤꯟꯅꯗꯨꯅ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕ ꯖꯤꯌꯣꯡ ꯍꯨꯕꯨ ꯍꯥꯠꯅꯅꯕ ꯑꯦꯁꯥꯏꯟꯃꯦꯟ ꯄꯤꯔꯝꯃꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯖꯤꯌꯣꯡ ꯍꯨ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯚꯦꯁ ꯁꯦꯠꯇꯨꯅ ꯀꯥ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯑꯦꯁꯥꯁꯤꯟ ꯄꯥꯛꯌꯤꯕꯨ ꯉꯥꯏꯔꯤ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯄꯨꯝꯅꯃꯛ ꯁꯦꯠꯇ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯔꯦꯗꯤꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯛꯌꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯤꯌꯣꯡ ꯍꯨꯗ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯁꯦꯠꯇ ꯂꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯦꯗꯐꯣꯟ ꯑꯗꯨ ꯗꯤꯁꯀꯅꯦꯛ ꯇꯧꯈꯤꯔꯝꯃꯤ ꯄꯥꯛꯌꯤꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯋꯥꯔꯤ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯗ ꯖꯤꯌꯣꯡ ꯍꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯁꯦꯐ ꯑꯣꯏꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯒꯤ ꯃꯔꯝꯗꯨ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯈꯣꯡꯂꯤꯕ ꯔꯣꯛ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯌꯥꯝꯅ ꯍꯧꯃꯜꯂꯤ ꯑꯗꯨꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯇꯥꯁꯦ ꯍꯥꯏꯗꯨꯅ ꯄꯥꯛꯌꯤꯅ ꯍꯥꯏꯔꯝꯃꯤ ꯖꯤꯌꯣꯡ ꯍꯨꯁꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯑꯗꯨꯃꯛ ꯇꯧꯍꯜꯂꯝꯃꯤ ꯖꯤꯌꯣꯡ ꯍꯨ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯄꯨꯂꯤꯁꯅꯤ ꯑꯦꯁꯥꯁꯤꯟ ꯑꯗꯨꯕꯨ ꯉꯥꯏꯔꯤꯉꯩꯗ ꯃꯁꯛ ꯁꯨꯁꯨ ꯎꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯕꯨ ꯍꯦꯛꯇ ꯀꯧꯔꯛꯂꯤꯕꯁꯤ ꯀꯔꯝꯅꯅꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤꯅ ꯑꯦꯁꯥꯁꯤꯟ ꯑꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ
ꯒꯥꯔꯤ ꯑꯗꯨ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯌꯧꯅ ꯊꯧꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯈꯥꯝꯂꯝꯃꯤ꯫ ꯖꯤꯌꯣꯡꯎꯅ ꯃꯃꯥꯏꯗꯤ ꯁꯨꯡꯂꯩ ꯂꯩꯊꯣꯛꯇꯅ ꯅꯪꯅ ꯍꯥꯅꯤꯡꯂꯕꯗꯤ ꯅꯁꯥꯏꯅ ꯍꯥꯠꯄ ꯌꯥꯔꯝꯂꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯛꯏꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ꯫ ꯄꯥꯛꯏꯁꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯅꯪꯅ ꯑꯩꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯁꯨꯡꯑꯣꯟꯁꯨ ꯑꯣꯟꯊꯣꯛꯇꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯀꯥꯞꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯣꯃꯣꯟ ꯇꯧꯔꯗꯨꯅ ꯄꯥꯛꯏꯅ ꯅꯪꯅ ꯀꯥꯞꯄ ꯉꯝꯕ ꯉꯝꯗꯕꯗꯤ ꯈꯪꯗꯦ ꯑꯩꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯞꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯕꯨꯛꯂꯣꯝꯗ ꯅꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯍꯤꯌꯪꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯛꯏꯅ ꯖꯤꯌꯣꯡꯎꯗ ꯅꯪꯗꯤ ꯑꯦꯛꯖꯤꯕꯤꯁꯟ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯍꯪ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯖꯤꯌꯣꯡꯎ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩ ꯍꯥꯠꯇ꯭ꯔꯤꯕꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯛꯏꯅ ꯅꯪꯕꯨ ꯍꯥꯠꯇꯕꯒꯤ ꯃꯔꯝꯗꯤ ꯁꯤꯌꯪꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯖꯤꯌꯣꯡꯎꯅ ꯑꯗꯨꯗꯤ ꯅꯪ ꯗꯥꯏꯁꯤ ꯄꯤꯕ ꯅꯨꯄꯥꯗꯨꯔꯥ? ꯃꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯐꯕ ꯅꯨꯄꯥꯅꯤ ꯑꯩꯅ ꯐꯠꯇꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯛꯏꯅ ꯖꯤꯌꯣꯡꯎꯗ ꯅꯪꯗꯤ ꯑꯦꯛꯖꯤꯕꯤꯁꯟ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯖꯤꯌꯣꯡꯎꯅ ꯅꯪꯗꯤ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯨꯝꯕꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯍꯥꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯕꯣꯁꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯕꯤꯔꯔꯣꯏ ꯍꯥꯏꯅꯁꯨ ꯖꯤꯌꯣꯡꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯕꯥꯅꯤꯃꯛ ꯄꯨꯟꯅ ꯑꯦꯛꯖꯤꯕꯤꯁꯟ ꯑꯗꯨ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯥꯛꯏ ꯌꯥꯝꯅ ꯍꯥꯊꯨ-ꯍꯥꯊꯨꯅ ꯑꯦꯛꯖꯤꯕꯤꯁꯟ ꯑꯗꯨꯗ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯤꯌꯣꯡꯎꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯤꯌꯪꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯍꯤꯌꯪꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯛꯏꯅ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯨꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯤꯌꯣꯡꯎꯗꯨ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯁꯤꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯁꯤꯌꯪꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯌꯦꯡꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯖꯤꯌꯣꯡꯎꯁꯤ ꯄꯥꯛꯏꯅ ꯍꯥꯠꯄ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯤꯍꯥꯠ ꯑꯗꯨ ꯀꯅꯥꯅꯣ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯍꯤ ꯑꯃ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯌꯪ ꯑꯃꯁꯨꯡ ꯄꯥꯛꯏ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ꯫ ꯍꯤꯌꯪꯅ ꯖꯤꯌꯣꯡꯎ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯄꯦꯟꯇꯤꯡ ꯌꯦꯛꯆꯔꯝꯃꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯊꯥꯖꯐꯝ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯛꯏꯁꯨ ꯃꯍꯥꯛꯀꯤ ꯄꯦꯟꯇꯤꯡ ꯍꯤꯌꯪꯅ ꯌꯦꯛꯄꯤꯔꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯊꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯕ ꯐꯪꯖꯔꯦ ꯍꯥꯏꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯖꯤꯌꯣꯡꯎꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯤꯌꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯎꯖꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯍꯥꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯆꯍꯤ ꯑꯃ ꯐꯥꯔꯕꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯌꯣꯡꯎ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯄꯨꯛꯅꯤꯡꯗ ꯄꯦꯟꯖꯗꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯁꯦꯡꯅ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯤꯖꯤꯟꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯈꯪꯂꯛꯄ ꯍꯥꯏꯕꯕꯨ ꯖꯤꯌꯣꯡꯎꯒꯤ ꯀꯥꯔ ꯑꯗꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛꯁꯤ ꯑꯃꯨꯛꯇꯁꯨ ꯇꯥꯕ ꯃꯤ ꯅꯠꯇꯦ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯑꯣꯟꯊꯣꯛꯂꯝꯕꯅꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯖꯤꯟꯕꯗ ꯃꯁꯤꯃꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯁꯤꯅ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯇꯨꯂꯤꯞ ꯑꯃꯃꯝ ꯄꯤꯗꯨꯅ ꯄꯥꯎ ꯐꯥꯎꯅꯩ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯍꯤꯌꯪ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯤꯟꯅꯔꯤꯕ ꯄꯥꯛꯏ ꯑꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯁꯨ ꯇꯥꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯕ꯭ꯂꯦꯛ ꯇꯨꯂꯤꯞ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛ ꯎꯈꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯝꯕ ꯖꯤꯌꯣꯡꯎ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯥꯛꯏꯅꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯟꯅ ꯆꯤꯡꯅꯔꯤ꯫ ꯂꯩꯇꯥꯗꯕ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯁꯥꯎꯅꯤꯡꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯥꯛꯏ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯀꯧꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯗꯨ ꯆꯨꯝꯊꯣꯛꯎ ꯑꯗꯨꯒ ꯍꯟꯗꯛ ꯄꯤꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯆꯥꯟꯁꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤꯗꯤ ꯖꯤꯌꯣꯡꯎꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯀꯣꯟꯇ꯭ꯔꯦꯛ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯅꯪꯕꯨꯁꯨ ꯆꯤꯡꯅꯔꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯤꯌꯪꯅ ꯄꯥꯛꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯤꯡꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯤꯛ ꯊꯟꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯄꯥꯛꯏꯁꯨ ꯃꯍꯥꯛꯄꯨ ꯆꯤꯡꯅꯔꯦ ꯍꯥꯏꯕ ꯈꯪ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯪꯅꯤꯡꯉꯦ ꯍꯥꯏꯕ ꯈꯪꯅ ꯀꯔꯤꯁꯨ ꯇꯥꯁꯟꯅꯗꯅ ꯃꯍꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯆꯥ ꯂꯣꯟꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯆꯥ ꯑꯗꯨ ꯏꯪꯗ꯭ꯔꯤꯉꯩꯗ ꯈꯔ ꯊꯛꯆꯜꯂꯨ ꯃꯗꯨꯅ ꯅꯁꯥꯕꯨ ꯁꯥꯒꯠꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯝꯗꯨꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯗꯨꯅ ꯊꯛꯍꯜꯂꯤ꯫ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯧꯗꯨꯅ ꯊꯛꯂꯕꯁꯨ ꯁꯤꯌꯪꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯍꯥꯛ ꯂꯩꯔꯦ ꯍꯥꯏꯕ ꯊꯧꯁꯥꯗꯨꯅ ꯄꯥꯛꯏꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯁꯤꯌꯪ ꯑꯗꯨ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯇꯦꯕꯜꯗ ꯃꯍꯥꯛꯅ ꯊꯤꯔꯨꯕ ꯂꯣꯀꯔ ꯕꯣꯛꯁ ꯑꯗꯨꯅ ꯗꯪ ꯗꯪ ꯊꯥꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯄꯥꯛꯏꯗꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯏ꯫ ꯀꯔꯤꯁꯨ ꯇꯥꯁꯟꯅꯗꯅ ꯃꯍꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯁꯨ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯠꯂꯨ ꯍꯥꯏꯅ ꯀꯣꯟꯇ꯭ꯔꯦꯛ ꯄꯤꯔꯛꯈꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯖꯤꯌꯣꯡꯎ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯌꯥꯎꯔꯤ꯫ ꯕꯣꯛꯁ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯇꯥꯛ ꯄꯥꯏꯈꯠꯂꯗꯨꯅ ꯁꯤꯌꯪꯅ ꯄꯥꯛꯏꯗ ꯅꯣꯡꯃꯩ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯡ ꯅꯪ ꯅꯪ ꯊꯤꯟꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤ꯫ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯀꯦ ꯍꯥꯏꯅꯁꯨ ꯙꯞ ꯇꯧꯏ꯫ ꯃꯗꯨ ꯎꯕꯗ ꯄꯥꯛꯏꯁꯨ ꯊꯃꯣꯏꯗꯤ ꯀꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯐꯥꯎꯔꯝꯗꯦ꯫ ꯄꯥꯛꯏꯅ ꯍꯌꯦꯡ ꯑꯁꯦꯡꯕ ꯂꯣꯏꯅꯃꯛ ꯈꯪꯂꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯌꯪ ꯑꯗꯨ ꯋꯥꯟꯊꯔꯛꯂꯦ ꯃꯔꯝꯗꯤ ꯉꯁꯥꯏ ꯄꯤꯈꯤꯕ ꯆꯥ ꯑꯗꯨꯗ ꯄꯥꯛꯏꯅ ꯇꯨꯝꯅꯤꯡꯅꯕ ꯍꯤꯗꯥꯛ ꯍꯥꯞꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯔꯣꯁ ꯁ꯭ꯀ꯭ꯋꯦꯔꯗ ꯖꯤꯌꯣꯡꯎꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯇꯤꯝ
ꯄꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯊꯥꯔꯛꯄ ꯑꯔꯣꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯃꯛ ꯂꯩ꯫ ꯖꯤꯌꯣꯡꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯄꯥꯛꯏꯕꯨ ꯐꯥꯅꯅꯕ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯦꯠꯇ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯜꯐꯥ 1, ꯑꯜꯐꯥ 2 ꯃꯊꯪ ꯄꯥꯎ ꯂꯧꯕꯗ ꯁ꯭ꯅꯥꯏꯄꯔ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ ꯖꯤꯌꯣꯡꯒꯤ ꯄꯥꯔꯇꯤ ꯑꯃ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯟꯅꯣꯡꯃꯩ ꯑꯗꯨ ꯄꯥꯛꯏꯅ ꯄꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯍꯤꯌꯪꯅ ꯃꯦꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯃꯍꯥꯛꯅ ꯄꯦꯟꯇꯤꯡ ꯇꯧꯗꯨꯅ ꯄꯤꯈꯤꯕ ꯗꯥꯏꯁꯤꯒꯤ ꯑꯌꯦꯛꯄ ꯐꯣꯇꯣ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯖꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯍꯦꯛ ꯃꯃꯥꯡꯗ ꯅꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯠꯁꯤꯡ ꯑꯗꯨ ꯄꯥꯛꯏꯅ ꯏꯗꯨꯅ ꯄꯤꯔꯝꯕꯅꯤ꯫ ꯗꯥꯏꯁꯤ ꯌꯦꯛꯄꯒꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯗꯨ ꯄꯥꯛꯏꯅ ꯂꯤꯔꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯦꯁꯥꯁꯤꯟ ꯑꯣꯏꯅ ꯃꯤ ꯍꯥꯠꯂꯨꯔꯒ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯌꯪꯅ ꯗꯥꯏꯁꯤ ꯌꯦꯛꯄ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯄꯥꯛꯏꯅ ꯃꯌꯨꯝꯗꯒꯤ ꯁꯤꯌꯪꯅ ꯏꯁꯤꯡꯗ ꯇꯥꯁꯟꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯟꯕꯤꯒꯦ ꯍꯥꯏꯅ ꯆꯦꯜꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯥꯎꯊꯍꯧꯕ ꯕꯦꯒ ꯑꯗꯨ ꯑꯣꯏꯅ ꯈꯨꯟꯕꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯃ ꯁꯥꯈꯤꯕꯅꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯁꯤꯌꯪꯅ ꯃꯉꯣꯟꯗ ꯗꯥꯏꯁꯤ ꯑꯌꯦꯛꯄꯗꯨ ꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯖꯔꯨꯕ ꯊꯣꯡ ꯑꯗꯨꯅ ꯁꯤꯌꯪꯒ ꯖꯤꯌꯣꯡꯋꯨꯒꯤ ꯃꯔꯤ ꯐꯒꯠꯅꯕ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯅ ꯗꯥꯏꯁꯤ ꯄꯤꯕꯅꯤ ꯍꯥꯏꯅꯁꯨ ꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗꯒꯤ ꯁꯤꯌꯪꯅ ꯗꯥꯏꯁꯤ ꯌꯦꯛꯐꯝ ꯊꯣꯡ ꯁꯥꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯗꯥꯏꯁꯤ ꯄꯤꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯖꯤꯌꯣꯡꯋꯨ ꯅꯠꯇꯦ ꯄꯥꯛꯏꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯉꯥꯏꯖꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯄꯥꯛꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯛꯁꯇ ꯖꯤꯌꯣꯡꯋꯨꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯌꯥꯎꯍꯧꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯑꯦꯝꯁꯇꯔꯗꯥꯝꯒꯤ ꯀ꯭ꯔꯣꯁ ꯁ꯭ꯀ꯭ꯋꯦꯔ ꯇꯝꯅ ꯇꯦꯛꯁꯤ ꯇꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯅꯥꯅꯁꯨ ꯈꯥꯝꯕꯤꯔꯝꯗꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯦꯛꯁꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯗꯨꯅ ꯀ꯭ꯔꯣꯁ ꯁ꯭ꯀ꯭ꯋꯦꯔ ꯇꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯖꯤꯌꯣꯡꯋꯨꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯀꯣꯏꯍꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯤꯌꯣꯡꯋꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯅꯣꯡꯃꯩ ꯀꯥꯞꯀꯅꯨ, ꯃꯍꯥꯛꯀ ꯈꯪꯅꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯕꯁꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯔꯣꯜ ꯊꯣꯛꯆꯗ꯭ꯔꯕꯁꯨ ꯁꯤꯌꯪꯅ ꯄꯦꯟꯇꯤꯡ ꯑꯁꯤ ꯎꯕ꯭ꯔꯥ? ꯑꯁꯤꯒꯤ ꯄꯦꯟꯇꯤꯡ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯉꯁꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯕꯨ ꯌꯥꯝꯅ ꯍꯔꯥꯎꯍꯜꯂꯦ꯫ ꯑꯩꯅ ꯅꯪꯕꯨ ꯅꯍꯥꯟꯃꯈꯩ ꯃꯁꯛ ꯈꯪꯗꯕ ꯑꯁꯤ ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯄꯥꯛꯌꯦꯗꯤ ꯁꯤꯌꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯆꯤꯟ ꯂꯦꯡꯕ ꯑꯗꯨ ꯈꯪꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜ ꯑꯗꯨꯒꯤ ꯕꯥꯏꯅꯣꯀꯨꯂꯔꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯄꯥꯛꯌꯦ ꯁꯤꯌꯪꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛ ꯂꯥꯟꯈ꯭ꯔꯦ, ꯅꯪꯒꯤꯗꯃꯛꯇꯤ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯌꯣꯡꯋꯨꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯍꯥꯛ ꯂꯩꯅ ꯁꯤꯍꯟꯈꯤꯕ ꯑꯗꯨꯒꯤꯁꯨ ꯃꯍꯥꯛ ꯂꯥꯜꯂꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯖꯤꯌꯣꯡꯋꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯄꯥꯛꯌꯦꯒꯤ ꯕꯣꯁꯀꯤ ꯇꯤꯝꯅ ꯍꯥꯠꯄꯅꯤ꯫ ꯃꯔꯝꯗꯤ ꯄꯥꯛꯌꯦꯅ ꯖꯤꯌꯣꯡꯋꯨꯕꯨ ꯍꯥꯠꯂꯣꯏ ꯍꯥꯏꯕ ꯃꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯊꯃꯣꯏ ꯑꯅꯤꯃꯛ ꯑꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯄꯨꯜꯂꯞ ꯄꯨꯟꯅ ꯇꯤꯟꯅꯕ ꯃꯤꯀꯨꯞ ꯑꯗꯨꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯗꯨꯅ ꯁ꯭ꯅꯥꯏꯄꯔ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯄꯥꯟꯕ ꯑꯗꯨꯗ ꯁꯣꯏꯗꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯗꯒꯤ ꯄꯥꯛꯌꯦꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯁꯤꯌꯪꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯁꯤꯌꯪꯗ ꯄꯥꯜꯂꯤ꯫ ꯃꯉꯣꯟꯗꯒꯤ ꯄꯥꯏꯊꯣꯛ ꯏꯈꯦꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯦꯛꯆꯈꯤꯕ ꯄꯦꯟꯇꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯥꯏꯅ ꯇꯥꯔꯝꯃꯤ꯫ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯐꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯗꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯌꯥꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯪꯗꯅ ꯄꯥꯛꯌꯦꯅ ꯁꯤꯌꯪꯕꯨ ꯀꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅ ꯂꯥꯎꯏ꯫ ꯑꯋꯥ ꯄꯣꯠꯂꯣꯏ ꯑꯣꯏꯕ ꯇ꯭ꯔꯦꯖꯦꯗꯤ ꯑꯣꯏꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯄꯥꯛꯌꯦꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯊꯝꯖꯔꯤꯕ ꯍꯤꯌꯪꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤ꯫ ꯑꯔꯣꯏꯕꯒꯤ ꯁꯤꯟꯗ ꯄꯥꯛꯌꯦꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯃꯁꯨꯡ ꯇꯤꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯛꯍꯜꯂꯝꯃꯤ꯫ ꯕꯣꯁꯀꯤ ꯇꯤꯝ ꯈꯨꯗꯤꯡꯃꯛ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯃꯁꯨꯡ ꯄꯥꯛꯌꯦ ꯅꯣꯡꯃꯩ ꯑꯃꯅ ꯑꯃꯕꯨ ꯇꯝꯅꯗꯨꯅ ꯂꯦꯞꯂꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ 3-4 ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯛꯌꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯁꯣꯛꯂꯕ ꯑꯃꯒꯤ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯕ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯔꯣꯏꯕꯗ ꯄꯥꯛꯌꯦꯅ ꯗꯥꯏꯁꯤ ꯒꯝꯂꯥ ꯑꯃ ꯄꯥꯏ, ꯁꯤꯌꯪꯅ ꯃꯍꯥꯛꯀꯤ ꯄꯦꯟꯇꯤꯡ ꯑꯗꯨ ꯄꯥꯏꯔꯤ ꯑꯗꯨꯒ ꯖꯤꯌꯣꯡꯋꯨꯅ ꯃꯣꯃꯣꯟ ꯇꯧꯔꯒ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯊ꯭ꯔꯤꯂꯔ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯍꯌꯨꯝ ꯁꯤꯗꯕ꯫